ngasi phongkiba tongan pause sing amadi social media da phongba pau khara update puduna luxury ahanbada maru oiba pau Manipur da anuba popular government ama Sembada Kuki Zogi MLA sing saruk yaba Amta Yaroi haina Kuki Zo loop singna warning tokre Indo Myanmar border da rival Chin resistant group singi marakta Akanba moongda khut thoknakhare Churachandpur dagi IDP singna tankiba demand taruk ki manungda ahum thabakta onthorokpadagi khongjang matam kharagi oina suspend tokre Churachandpur Kangpopi amasung Tengmokpol Chandel Churachandpur road asi double lane semdrabadi political solution amata purakpa ngamloi UN na warning tokbadagi military junta na angang lanmi mariputara humdoi thadokre MISA ga Kuki lusingba singa omlok suba oina wari sanakre Miyamgi lusing purel chengsubam oja akabagi mami haibadi photo tampaki mahai loisang school khuding makta thetpa hauragani lengaki arol atum ngakna chatnaba mari leinaba official singda JAD na section warol sing thamkre layengbagi mingda doctor na private part kakhat khibagi makhataba update puduna laksari Hauzik pau macha khaina pijari ahanbada arambai tengolgi lusing porel koronganba khumangi update ta yengsin binaba leibasi yamna fai adubu yengsin binaba ngakta ngaibadagi thabak tobinaba midi leiraktre hainingba haijau ngangingba ngangjau aikhoi punsinnaba lepa yade arambai tengol 14 unit su company si yanki squad khumbong awat apa kharat naina jarure laira macha ngaktanina leita laira thiringai mi suna punbadi ngamkhidre adubu aikhoina ngasi cheli songliba mayam asi ipurup ijati asigi khudingmak kisu ngamba nate loina ipu thauna biba ngaktani ngasi arambaina tawriba asisu matam matamgi saklonni macha aikhoina angamba kharadang tawbagi wani achumbani yellow furup singda kuki narco terrorist singna yummai thaduna landarakpa matamda thokluba kalluba aikhoise hojikti atatai tare adubu thaunadi khak haloi noina fana dhap tawrasu haina asumna post tawrale Makatarakpa update joy maitaina asumna amuk phongtokli yamba aikoida yengsilliba moi maselna khalamdoise phanasu marai chaithanaba honabani marai chaithabadi lairadana nongmagi tasinba punsinba hengalai hairamdoini haina asumna post tawrakhi Hauzik pauchegi pausing amuk sandokna pijari haukiba July anida Indo Myanmar border da leiriba Myanmar gi Phalam township ta military junta gi matakta lal horiba Chin National Defense Force CNDF amadi Chin Defense Force CDF anigi marakta Akanba khut thoknakhre masina maram oraga Indo Myanmar border gi porous area singda chauna tangdu leitadaba phibam ama mayoknabaga loinana mafam madugi refugee kaya ama Myanmar da nongna lanjenarakle hairi pawasi Makhatana hai CNDF na unauthorized oiba mawongda Myanmar Khwathali village da checkpoint ama hangdoktuna mafam adu control tongnaba honarakibani thodok adudagi CDF amadi CNDF ki mayokta chauna ungkhatnaba loinana CNDF ki maikaidagi CDF ki strong hold oiriba Satawam amadi Tuisirada drone attack chathaduna Akanba mawongda landarakibani Chin resistant group anigi marakta khut thoknariba mafam asi China gi Malaysia singi yamna maru oiba amadi khulaina singba sing mireibak pusilaknabagi yamna maru oiba mafam amani hairi mapalamdagi khuchu kulai kaya asi Myanmar gi Luang Talai district asi fawba Laklaga Myanmar gi rebel group sing asina yogadabani adubu hariba mafam asi CNDF na control tongnaba honarakpadagi nakal ani gi marakta chauna khut thoknabagi thodok adu thokibani nauna khut thoknarakpa asina maram oiraga Myanmar gi refugee chani nifu manga jokhowa thada border check post asi fauraga Myanmar da chensil lakre marak asida Nagaland gi Konyak Union na Assam gi separatist group ama oiriba Alpha Aida khudaktagi Myanmar ga lonariba Mon district ta makhoigi activity khudingmak lepnaba akanba warning tawkre Union Home Ministry amasung Kuki su group singi marakta irai numita New Delhi da ahumlok suba oina wari sanakre kumjal singani kulumdogi me ahumdagi Manipur da ethnic violence tholakraba matung chahi anigi matungda MHA amadi Kuki su group singa chahi asigi June mapalda ahanma oina wari sanakraba matung June 13 ta anirak suba oina wari sanakhibani agency gi pauna hai lengakna suspension of operation su agreement chanariba Kuki lalolup KNO amadi UPF ki luchingba singa
Ministry of Home Affairs MHA gi official singa wari sanariba asida mapung oina sugi ground rule da ahenba miyeng thamduna wari sanaki amaromda ngarang Churachandpur da pangthokiba Kuki Jogi lusingba singi oiba mifam amana Manipur da popular government ama semlakpada Kuki Jogi MLA sing saruk yaba yaroi Kuki Jogi ipa ipuna thambiramba lam karigumba mong amatada compromise tawroi haiba wafam lowbaga loinana warep asi Kuki Jo MLA singna ngakna chatnabasu khangankre agency ga pauna hai mamangda round anirak wari sanakiba aduda Manipur gi tampak lamga tainaba singda leiriba sugi group ki designated camp sing lokthok laga manung hanjinba chingi mafam singda oina thamba amasung designated camp manungda hanthanabagi matangda masing hanthanabagi matangda nakal anigi marakta yanaba wafam sing laikhrabani ngarang MHA ga Delhi da wari sanakiba aduda suda leiriba lalolup singi maikaidagi Kuki gi miyamgi oiba legislature yaoba union territory ama semnaba demand tawki hairi wari sanaba aduda saruk yakiba Kuki group singi mihut kangbuna Delhi tribunal da phongdokpagi matung ena MHA ga tangkak ahumrak wari sanaba asi miyamna mahi yanba amadi oiri hairi kumja lisingani Nepal dagi lengaka suspension of operation su agreement sign taunabada saruk yariba Kuki group singi maikai dagi sugi ground rule violate tawbagi matang amada maitaiga nakna leiba mafamda hangba designated camp sing mafam hongdokbagi wafam sing asisu yamna hakchinna phongdorakli maitaiga nakna leiba mafam singa Kuki group singi designated camp sing hangdokhiba adu isingi kudongchadaba leibadagi hangdokhibani hairakli Ministry of Home Affairs MHA gi maikai dagi sugi ground rule review tawbagi thabaksing chathari athuba matamda Kuki group ka makhatana wari sanaba yai haina phongdorali amaromda Churachandpur gi Kuki NP Kuki in KSO Kuki Khalai Longpi Kuki Christian Leader Forum Kuki Women's Union Kuki Women Organization for Human Rights ki mifamna Manipur da popular government ama sembada Kuki Jogi MLA sing saruk yadanaba Kuki Jogi lamsing makal amatada compromise tawdanaba warep lokhibaga loinana warep asi Kuki Jo MLA singna ngakna chatnabasu khangankre kumja lisingani Nepal dagi center amasung state lengakna Kuki su group singa agreement sign tawnakraba matung chahi khudingi oina matam sangdoktuna lakhibani adubu kumja lisingani kunmari gi February 17 da nakal ahum gi agreement sign tawnaba asidagi tokhibadagi su gi matam sangdoktana lakhibani hairi Haukiba chahi lisingani kulumdoi gi me ahum dagi tholakiba kangluk ki irang asina maram oiraga Churachandpur dagi lanjen laktuna tongan ba relief camp singda leiriba singna Manipur gi governor amasung chief secretary da tongan ba demand taruk yaoba demand memorandum sing pisinduna madubu thabakta onthoknaba taksinkiba adugi manungda ahanbagi oina demand ahum thabakta onthorokpadagi Churachandpur gi IDP singna July ahum dagi changchilikiba sit in protest ki khongjang adu matam kharagi oina suspend tawkre adungmakpu warhoriba demand ahum adu tha asigi manungda thabakta onthoroktrabadi Churachandpur dagi lanjenarakiba apunba body ama oiriba Churachandpur Maitai United Committee na lamdam asigi CSO sing amadi miyamga loinana makhataba khongjang kaya changchillagani hairakli hiram asiga mari leinana press club ta pangthokiba paugi mifam amada committee asigi co convener naba ningthaujamna haikibada committee asina sarkar da tankiba demand taruki manungda ahum thabakta onthorokpadagi khongjang suspend tawkibani demand sing adugi manungda kangluk ki irang asina lanjelaktuna relief camp singda leiriba sing ahumrak ta haijabadi July October amadi December da IDP singna mayumda hanjilhanabagi thabak pumloi losilagani ani suba demand oina Churachandpur dagi lanjelakiba sing hojik makoi gi hanagi jaga singda hongjinba yaroidabanina temporary settlement oina prefabricated house singda lehelagani amasung Churachandpur dagi lanjelakiba miyoi singi oina Bishnupur DC office da documentation office hanglagani haina thajaba pirakre Haukiba chahi lisingani kulumdoi me ahum dagi state asida Kuki amasung Maitai ani gi marakta kangluki oiba irang tholakiba asina maram oraga Kuki community sing tampak lam phauraga chaliba national highway sing asida chathok chachin yadaba maru oina pot puthok pusin yadaba asina Kuki miyam kham thengna awaba mayoknare maram asina masigi alternative route ama oina semliba Churachandpur Kangpokpi amasung Tengnopol
Churachandpur lambi asi central government ki maikaidagi double lane oina semdrabadi makhal amatagi political solution amata purakpa ngamloi haina Kuki Organization for Human Rights Trust ko hargi maikaidagi phongdokre organization asigi maikaidagi phongdorakliba wafam singdi Kuki singna alternative highway route ama oina Churachandpur Kangpokpi amasung Tengnopal Churachandpur road sembagi thabak chathariba asida maitai singi maikaidagi ayat apan piriba asi yaningde thawong asi yamna chumdaba amasung double standard oiba mawongni handak New Delhi da maitai singi civil body singna Ministry of Home Affairs ki official singa wari sanakiba aduda Kanglup ki irang asina maram oiraga Kuki Jo tribe population gi alternative lifeline oina lambi sing asi sembagi thabak chathariba asi thingnaba pukhalakliba wafam asi yaningde maitai group singi maikaidagi tribal miyam gi constitutional right amasung basic survival sing asi kari amata khangsinnadana laithokpa asi yaningde national highway sing asi maitai singna tariba mafam sing phawraga chatpana Kuki singi oina yamna khudong thiningai oiba mafam sing oiri nomagi tangai fadana changba polam sing yauna life saving medicine sing lambi asi phawraga chatnaba honabada apanba kaya piri lainga ki maikaidagi matik chaba security natraga alternative arrangement kaya tawrabasu madugi kanaba kari amata phangde lambi asi sarkar dagi makhal amatagi financial natraga logistical oiba mateng amata yaudana miyamgi donation amadi volunteers singi support ka loinana semani lambi asibu sembada athingba piba haibasi Indian Constitution ki article 21 violate tawani nomagi tangai fataba polam sing puchinbada athingba piba haibasi unconstitutional amadi immoral oiba thawongni haibasi Bharat Sarkar na khanglibani maramaduna hariba alternative hariba double lane oina semba losindriba makhal amatagi political solution natraga peace talk chathaba oithokloi maramaduna Bharat Sarkar gi maikaidagi alternative highway asi double lane gi thakta semba losingadabani hairagli UN na warning tawbadagi military junta na angang lanmi mariputra humdoi thadokre Myanmar da chahi nauriba angang chamri lanmi oina sijinnabagi matangda UN na akanba wapam thamkhraba matung military junta na angang mariputra humdoi military service tagi potha hankre military junta gi mouthpiece oiriba global new life of Myanmar ko ba pause amagi matung inna UN gi report phanglaba matung junta gi makok thongba official singna lanmi singi che changpumna mak ningthina verification tawraga chahi nauriba angang lanmi mariputra humdoi service tagi discharge tawkhibane hauze angang lanmi 19 thabak tawri haibagi matangda makhatana thijinba haure hairi Myanmar da achoba wathok ama oirakpadagi military junta na mamang chahida chahi nauriba nupa macha chamri humpu taret amasung nupi macha 15 lanmi oina thabak tawhanki haina UN Secretary General gi report amana phongtokle Ministry of Home Affairs MHA gi official singna Kuki insurgent group singa wari sanakre ahumlok suba oina nakal anina wari sanakibada suspension of operation su agreement ki ground rule sing semdokpagi matangda makhatana khanaki haina tribunal da phonglakpa report amana hairi haukiba June 8 amasung June 13 da nakal anina wari sanakibaga loinana Manipur gi highway singda miyambo aki akhang leitana chathok chasin yahannaba amasung logi wangmada painariba khulai surrender tawbagi matangda kupna khanaki kumja lising ani kulumdogi me thadagi hauna Manipur da Kanglup ani gi marakta hana sunabagi thodok thokraba matungda nakal ani gi marakta yachinnaba puraktuna ingtapa phibam ama lehennabagi pandamda MHA na maitai gi CSO sing amadi Kuki gi luchingba singa wari sanabagi thorang lokhatuna lakhibani maitai gi CSO singna Manipur gi mafam pumnamakta miyamna aki akhang leitana chathok chasin tawbada yahangadabani haiba wafam yauna tongan demand kaya so pughatki Kuki luchingba singi maikaidagi di legislature leiba union territory ama semgadabani haiba wafam taksinduna haujik phawba lakli wari sanabada yaukiba Kuki luchingba amana tribunal da phongdokhibagi matung inna June 8 gi matung tarakpada center ga wari sanabada singtha ningai oiba mawongda khumang choksinba ngamle athuba matamda Kuki singna taliba demand phanglagani haibagi thajaba leire hairi kumja lisingani Nepal dagi hauna center ga peace talk tawduna lakliba Kuki militant group singi designated camp ayamba maitai singna namna kunda mafamga naknana leiba maramna
Sugi Kemsing Hongdok Hankibagi Apamba Maiki Kayadagi Pongdok Narakpa Laiki Ministry of Home Affairs Su Agreement Ki Ground Rules Sing Review Taukibaga Loinana Tha Asigi Manungda Maiti Amasung Kuki Lusingbas Singa Makatana Wari Sanabagi Torang Lokalakpa Yai Haina Tajanari Kumjali Singani Nepal da Kuyek Pidaki Basu Agreement Asi Sahi Kudingi Sangdoktuna Laki Adubu Kumjali Singani Kunmarigi February Kunmapalda Manipur Lengangna Nakal Ahumgi Oiba Agreement Asi Dagi Tokle Haina Lokthoraki Kumja Lisingani Nepalda Kuyek Pinakiba Su Agreement Ground Rule Singi Wangmada Kuki Militant Singna Hingsagi Oiba Thorang Kaya Lokalakpana Maram Oraga Manipurda Kangluki Unkhatnaba Thodok Thorakpani Haina Hanagi Chief Minister N Birena Kayarak Hanna Phongdokpa Laikre Ministry of Home Affairs na Korokpadagi Ahumlok Suba Oina Wari Sanakiba Aduda Kuki gi Maikaidagi United People's Front UPF Amadi Kuki National Organization KNO Makok Thongba Lusingba Kaya Saruk Yaki Ministry of Home Affairs ki Maikei Dagina Intelligence Bureau Amadi Ministry of Makok Thongba Official Kayana Saruk Yaki Miyamgi Lusing Purel Chengsubam Oja Akabagi photo Mahi Tampham Loisang Singda Thetpa Haukre Wakhalon Manaba Apunba Wama Kangleipak Amadi All Manipur Recognized Private School Welfare Association ga Yanakibagi Matung Inna Laikhidraba Miyamgi Lusing Purel Chengsubam Oja Akabagi photo Tampaki Mahi Loisang Kuding Makta Thelanduna Lamdam Asigi Haurakliba Mahi Roi Kuding Makta Kanghanbagi Pandamda Haukiba June Kuntra Lisingani Kunmangadagi Imphal East ki School da Haukraba Matung Ngarang su Leptana Imphal East ki School Singda Wamagi Member Singna Laikhidraba Lusing Purel Asigi photo Thetbagi Khongjang Sangsin Kre Lenga ki maru oiba official document sing section na thambaga loinana aron athup sing ngak na chatnaba Manipur lengak na mari lainaba singda Akanba section warol pikre Manipur lenga ki General Administration Department GAD na thokiba cherol amagi matung inna hauji thabak tawriba amasung thabak tagi potha kraba mioi kharana lenga ki arol athup sing lengak miyamda lebak miyamda khangan bagi thong thengnare hariba thong asi Central Civil Services Conduct Rules na lisingam chamapol Marigi Rule number Nipal amasung Taramatoi Loinana Official Secretariat Act Lisingam Chamapal Kulumdoigi Section Mangana Yadaba Thawongni Hanadagi Chanaduna Lakliba Legal Provision Sing Asigi Wangmada Kanagumba Thabak Toramba Thengnaragadi Logi Oiba Matik Saba Action Lokatkani Lengaki Employee Chenaram Lagana Chanaba Rule Singi Makada Mathok Taba Disciplinary Action Lokatkani Haina JADgi Cherol Asina Mayek Sengna Palli JADgi Cherol Asida Public Sector Undertaking PSU Autonomous Body Sing Board Society Agency Commission Government Aided Company Amadi University Sing Yauna Lengaki Loisang Pumna Makta Thabak Tawriba Employee Singna Karigumba Phibam Amatada Classified Documents Sing Paisin Duna Thamba Natraga Sizinaba Yaroi Haiba Akanba Wapamsu Lengaki Cherol Asida Palli National Security ga Mari Lenaba Information Pumnamak Section na Thambagi Tangai Fadaba Leiba Maramna Lebak Asida Official Secretariat Ek Chanaduna Lakibani Ek Asigi Mayokta Thabak Toramba Thengnarabadi Hairiba Miyoi Adu Logi Matung Inna Matik Chaba Action Lokatpa Yai Haiba Wapam Ek Asida Mayek Sengna Palli National Security ki Wapam Masi Yamna Maru Oina Launaba Tarabasu Tongan Civil Liberties Group Amadi Dia Organization Kayana Official Secretariat Ek ki Mayokta Yaningdaba Wafam kaya phongdok narakpa laikre ek asi aranba mongda sijinaraga lengaki asoiba amadi aranba thongsing miyamda lochinduna thamnaba honaba yaure haina Civil Liberties Organization kayana maral sirakpa laiki Laying bagi mingda doktor na private park kakthar kibagi makhataba update ta Assam gi Silchar da leiba hospital amada laying duna lairakiba Manipur dagi miyoi ama doktor na biopsy tawgani haina masagi ayaba yaudana phinungi hakchang kakthar khraba matung phinungi hakchang kakthar pikhraba miyoi aduna mahaki laying liba doktor adugi mathakta complaint file tawkhibani Jiribam district tagi Atikur Rahman Koba Miyoi Adu Phinungi Hakchangda infection Torakpadagi Silcharda Laiba private hospital Amada Laying Kibani Miyoi Aduna file Tawkiba complaint Adugi Matungina Mahakpu Laying Liba Doctor Aduda Makhal Kayagi test Tawhalaba Matung Chingnaba Khara Laibadagi biopsy Tawnaba Khangalaki Matam Ikan Kanadana Mahakpu operation theater da Pusillaga Masagi Ayaba Amata Yaudana Phinungi Hakchang Kakhat Kibani Ahanbada Mahak Phinungi Hakchang Kakhat Kre Haiba
masana khangjaki operation loiraga dressing loktokpa numita private part yaurumkhidabani hairi masagi private part yaudre haiba hek khanglakibaga mahangna doctor Sinha Koba Mahapu Laying Liba Doctor Aduga Kayarak Hana Unanaba Honaki Adubu Hospital Gi Administration ga Doctor Aduga Unabagi Kudong Saba Pangankide Maduna Maram Oraga Police da Fine Oina Case Oina File Tokibani Haidi Makatarapa Aruiba Powda Editorial Column Dagi Masangweba Pow Amatang Lokachari PM Modi Manipur da Lakani Haibada Pan Chongduna Harauba ing kumja lisingani kulumdoi me ahumdagi hauna Manipur da thokliba lal asi sahi ani helaklaba phawbada Bharat lengangna loisinnaba paikhatpam thokpa thabak amata paikhatana leirakli Bharat ki Prime Minister Narendra Modi na lal asi ki matangda karigumba wafam amata phawba phongdoktana tuminna adumak leisinduna Manipur da lakpagi mahuta foreign country singda koiduna leiri adubu achumbra amadi aranbara haibadu khangdana handak July tha manungda Prime Minister Narendra Modi lakani haiba wafam ama sandorakli masi tanarakpadagi Manipur da leiriba miyoi asigi maraktagi Prime Minister Narendra Modi bu mitna uba laini haina khanjaba miyoi khujok kharadi phan chongduna haujiktagi hauna harau mathoi kaba haubagum tawre hairiba miyoi khujok khara asina Maraibak Manipur asi miyambu thamoi sengna nungsiramba tarabadi Manipur da thokliba lal asi ngallingai matamda loisinnaba Bharat ki Prime Minister Narendra Modi unaduna lokpham thokpa thodang adu lobiramgadabani adubu thodang adu loba ngamdabadagi lal asi sahi ani helaba phawba loisinba ngamdana Manipur miyamgi awaba ipakta langthaduna thambaga chap manana leirakibani Prime Minister Narendra Modi na Manipur miyambu yengliba miyeng asi karino apunba Bharat haibaduda yumpham oiduna thabak tawba Prime Minister ama oiba tarabadi apunba Bharat ki manungda yauriba Manipur gi thokpa lal asi nahalna losinnaba honapam thoktabra Prime Minister bu masana khangna Manipur da thokliba lal asi losinnaba honapam thoi haibadu khangna topum thokpa thabak amata pangthoktana leirakibani Masigumba topum thokpa thabak asi tawdre haiba khanglaba PM Modi bu isormakni khanjariba Manipur macha kayana karigidamakta tuminna leisindana leiribano haujik mangba takpa loiraga wakhal tarai haibagum Manipur asi kangkhong chaiduna misi minana pik thanduna mahasagi maramdam phawbada maning tamna chachaba ngamdana awaba punsi amada lenduna leiraba matam asida Prime Minister na Manipur da laktuna lal asi losinaba honagani haiba asi kaya yamna thajaba ngamgadoribano haibasi naina phomthui aduga Manipur da thokliba lal asi kanana thokanbano haibadu Bharat lengangna mayek sengna khanglamgani masigi asengba kudam haibabu matamdugi BJP lengakta cabinet minister oina yaukiba Kuki Minister ani yauna Kuki MLA tarana Manipur ge apunbagi ngamkhai manungdagi Kuki len ama semnaba mangjil thana songthoraktuna khongjang changsinki maduna lusingbasing Manipur thugaiduna khongjang changsilakpa asina maram oiduna Kuki singna achouba irang ama sagatuna lal asi thokanbagi maram oikhibani punamak asi Bharat ki Prime Minister dagi hauraga atai minister singna khangna karigidamakta Manipur thugainaba honariba Kuki MLA tara adu matam chana wakhal tahanbagi thabak tawkhidabano loinana Manipur gi apunbagi saktam thugainaba honaba haibasi Bharat ke apunba saktam thugainaba honabaga chap manai haina makoigi mathakta karigidamakta aingi oiba thabak lokhat khidribano free thaduna thamlibano haiba asini asumna Manipur da thokliba lal asi loisinnaba Bharat lengangna mafam matam chana thabak paikhat khide haibasidi mayek sengle